Matam loiraba National Hydro Power Corporation Limited NHPCL gi commission gi matam chahi manga sangdokhraba matung nauna muk chahi kunga manga sangdokani haina honarabli basi yabangam loi haina People's Committee on Restoration of Loktak and its Associated Wetlands Manipur PCRLAWN na phongdurakli hiramasi gamari lena ngasi Major Khulda leba Manipur Press Club ta pangthokpa paumi singa unaba amada Association asigi convener Soibam Tomban hai NHPCL asi kumja lising amaga chamapan humpuga tareta project prepare tawki lising amaga chamapan humbutara mari dagi construction horaba matung lising amaga chamapan marfu humdoida commission tawki bani project asigi matam supna tagi chahi kuntra ga manga khaktani kumja lising ani ga tara nipan da project asigi matam loira bani loina na matam loiraba matung sahi manga sangdokhrabani tungda chahi kunga manga amuk sangtokani hairakpa yabangam loi project asi lakpa matamda kanaba kaya pigani haikhiba tunga si fauba thabak to onthorakpa leitri project asina khul chamagi mathakta sokhanba tanatana lokfam ekar lising kaya low uba yahandana thamlibani project asina miyamda nungai hanbadi lairadana miyambu kham thengna wahalibani haikhi convener s tombana makataraduna hai loktak pat yengsinaba pat asigi damakta leiriba loktak development authority nangasi faubada pat asigi kari karamba yaifa khongthang paikhat khrabagi haibadu miyamda khanghalu loinana forest wildlife wing na kaibul lamjaugi sangai yauna sanga singi damak ngasi faubada kari tawkhrabagi haibadu miyamda tang taba ma khanghalu haikhi chahi kunga manga gi matam sangdorakpa asiga mari leinana lakliba tang tara da ithai wapokpida miyamgi oiba mifam ama pangthoklagani mifam asida miyamna saruk yabiu mifam asida warep kya lawraba matungda tongan ba makhata na samsingadaba khongjang singsu warep logani haina mahanga makhata ki Development Authority na Loktak ki matang da kari thabak pakhat pigrage haiba sisu ikoi gi Manipur biam da elde na sengtok piu loinana forest wildlife wing na su leriba khoi kebulum daw national park ki da leriba sangai gi maram da kari tawkhrage haiba sisu sengtok piu haidna the People Committee Restoration on Loktak and its Associate Committee Manipur gi maikai dagi demand tokjari hariba achigum laba December ki tang tara da pangthok kaduriba public convention asida Manipur da lairiba mioi khudimang na saruk jabiduna achigum laba khanari nabasi mateng phangbi amasung achigum laba amatta akoi miyam da awaba kham thengna piriba achigum laba National Hydro Power Corporation Limited ase decommission tawnana ba khongjang asida saruk yabi haiduna committee ki maikai dagi amukhu appeal tokjari